Kanglei News ki ayuki pao mineng tapi di bapumna mapu Roma ilang bamna ikokno na kurumjari. Manipur da President rule thangkibaga loinana Manipur Legislative Assembly suspended animation da Thamkhre. Biren Chief Minister famdagi resign tawkraba matung ngasi state asida President rule PR thamle haina India gi President Draupadi Murmu na Lwkhttribsi adum oinamang Manipur Legislative Assembly amuk hana hingatpa yaba suspended animation da Thamkhre. Kumda listing amaga sama panyangkai mathoidagi state asida President rule thamba handaki asi tharaga tara mathoirak subani. Ngasi nungtil India gi President Draupadi Murmu na thokpa gazette amada houding Manipur lenga ki oiriba Pibam asigi matang da state asigi governor na pirakpa report amadi atay paudam chingna kupna yengsilaba matung Indian Constitution ki Article 356 ki matung ina state asida PR thamle haiki. Center na lokalagliba khongthang asi BJP ki state lengang na Chief Ministerial Candidate puthokpa ngamkhidraba matungda Lwkhttribsi Biren Center ki luchingba singa Delhi da unaraba matung mahak masat CM famdagi resign tawbagi serol Manipur ki governor da pisin ki bani BJP ki North East in charge Sabit Patrana state asigi MLA single loinana kayarak hanna khana nainakrabasu chapchaba warep amata lawba ngamkide Prime Minister Narendra Modi gi US ki khongchattagi halaklaba matung state asigi Chief Minister amma khallaba yai haina thajanarambani Ningsing bayapadi Constitution ki Article 174 ki matung ina State Assembly asi makoi ki aroiba setting matam adudagi tha taru hendokringai pangthokadabani haina pali Manipur ki oina aroiba sitting asi kumja lising ani kunmari ki August 12 oiri State asi ki oina budget session su haukiba ningthokaba numita pangthoknaba matam lekibani adubu Chief Minister amadi mahaki Council of Ministers sing fam thadokibadagi session adu ithoktuna lakibani amaromda ngasi thokliba PR gi gazette asi matung ina Assembly dissolve tawroi suspended animation gi makhada thamgani Assembly dissolve tawragadi Parliament session da khanagadabani Assembly dissolve tawba amadi dissolve tawdaba haina ani leiri haudi thokliba order da Assembly dissolve tawba haina panba leite Assembly dissolve tawba taragadi Union Cabinet amadi Parliament ki ayaba changi Suspended animation PR Lwkhttribsi na caretaker CM gi hak leiti hairi loinana thani gi manungda CM khanduna Assembly hingat hanba yai hairi Tongan ba Facebook page tagi update khra lokatsage lamchangda laiba CRPF camta CRPF jawan amana nomai kaptuna jawan ani hatkre jawani pana ASOKPA nangankre nomai ka kiba jawan aduchu mathanta nomai na kapsin jaduna sijakre Kuki MLA taragi Mathkta Speaker Bratana legal action amata Lwkhttribsi Karigino CM Biren pham thadokpa yaroi haiduna masing yamlaba miyamna laifam kunokda wakat mifam chathakre Tarani thoi suba Manipur Legislative Assembly gi tare suba mifam phamba haugadaba noma walingai February 8 da Chief Minister resign tawbagi serol Manipur Governor da pisinbada Governor na ayaba pikhibaga loinana haujik caretaker CM oina leiriba nongthumam Birenbu CM Minister pham thadokpa yaroi haiduna ngasi masing yamlaba miyamna haingang kendra gi manung channa laifam khunau maka laikai da leiba SDC ground da wakat mifam chathakre Laifam kunau apunba mairalup na sinduna chathakiba wakat mifam aduda saruk yakibi elangbam suvitana phongdokibada Manipur da haukiba lising aniga kulhumdoi gi May 3 dagi hauna Kuki narco terrorist singna haurakliba lan asigi waroi sin ama purakti pauba Chief Minister Biren pham thadokpa yaroi Manipur dagi separate administration taliba Kuki MLA taragi Mathkta ngasi pauba Manipur gi Speaker Bratana legal action amata Lwkhttribsi Karigino haiduna lana sina maram oiduna pikliba angang yauna chamjaraba misam yam kaya ama minungsil laitana hatok pirakhiba amadi mioi kaya amana mayum makai thadoktuna lanjena duna relief camp chingda sangda famlauduna leiringai Jairak asida lengak paiba singi marakta politics game chanaduna Chief Minister gi famuna duna leiba haibasi yamna ikainingai ni Mahangna makhata na phongdokibada Chief Minister gi famuna duna leibagi mahota ruling amadi opposition party animang amata oina punsinduna Manipur da thokliba irang asi athuba matamda loisinbiyu India lengang na pikraba Manipur state asida device and rule policy sanariba asti khudakta lepiyu loinana lamdam asida laiminariba aikoi masel gi marakta
amaga hunaduna leibagi mahuta amata oina punchinduna amadi tathok tasin taunaduna athuba matamda thoklibi irang asi loisinaba hona minasi haina fongdoki ngasi hangang kendragi masing yamlaba ima sakbi nupi singna saru yaraduna chathakiba wakat mifam aduda Manipur ki Chief Minister fam thadopa yaroi khungakpa faba yaroi Bharat lengang na pikraba state Manipur da device and rule policy sanaba yaningde aikhoi sandi pami Manipur ki saktam kaiba yaroi haina thaba play car sing sinakibaga loina na kholaw kaya su amatoina lawminaki Youth to Manipur dagi update lokasage lusting ba sabas singi asoy bana lansina kulai pa kiba ishel announcing da awaba taba yaroi lusting ba sabas singna lingdel manadrabasu praja khodi manasi yumthong gi miyoi singna ishel announcing bu kanana ba sem saminasi natrabadi maitai di mukrani